Hello nungsiraba marup loising mayam sunungai phana leiramgani na khalle adu ngasi se ahanbada agi garden hana yenghanjarake adugi matungna thongba thakpam yenghanjarake sise lilium ne trumpet lily haba hoi trumpet lily habane yam phasabane sisu andagi sisna ina khwai pamba machu ni marun machu gi lilium se sina aina pamjabagi aina thajabane andagi sidaida ko sigi yellow masu se sisna ai husband na thajabani mai masu se pamjabagi aidi kaisu yellow da kaisu yamna interest like lilium da di aduga kaino machu atai maroon gumba adagi angangba gumba adugumba di yam pame andagi sisna double delight rose ni manam yam nungsiba rose ni anto ai sidaida satliba rose singe sisinga second flush ne ba khogi spring gi loi khedana aduga summer gi ahanba salakpa summer horokpa gi ahanba salakpa mu kaino doni stage to ne sise adu asokke matik phajana sale hai tare summer sida su dum ahanba gi kaino ma loi khre spring gi kangbu ma loi khre dagi sina second gi summer gi kangbu ma mung salak toini dagi mu hayeng amu sigi summer gi kangbu sina ko loisale dana aduga autumn gi mung salak toini ba sise mathang mai gi stage lai aduga prune tawbadi lepa yade tangkak phajabane to sise masak se jubilee celebration kawe mamingna jubilee celebration phajabasu jubilee celebration ni mai masak se phajabana thon don laurga inthong phajaga jane pot tani ko in thari se tu gamla tani ba adu han na ken tha autumn yorok pada tha gimne ko sise adu hujik phajana sali se andagi sis de ina hana su asomna kanda ai laipak ta su tha bada augusta louis tu ne sise sisu phajabane sisna James L Austin go sigi rose na James L Austin phajadra dam judy den se phajana sali marak se tin namasu laire thokna phajana sat khajane mase masu sem phajaiba gi darcy brussels je phajana salingo sije pungyong yong gai punga yamna kungjan lambane ba en loen kakthali ne to mukhong je san kakthalaga sije hangan bada ko sije loin chaw phajana loin sale to lei su thaba sisu bako joton yam change moi gi su matam sana prune tawbiba matam sana har hapiba matam sana ising chaibiba seba yam changa jane ai thabak hek chataba numit se ai yamana dum ai garden da dum leirabane dum garden kitchen na dum taw leirabane yamana duga nungdang sina phi suba andagi phiron thupsanba imong manung sengdokpa age husband ju ipuroi basu mating bu ipangi ko masu kogi toilet sengba ama mase ai su tok dre mana dum tawe dum nungti gi dum hala aga thaba hala aga pasadrengo sise lula se sida su salis dum mai hanjan yang halai rabani dum video ko dingi sise azamandana yengan ningana yamda sise phajadban moi phanyam di khamte me ngarang han gi nung du da tu mapan se loi khamte de rami se mutu mapun se loi ra kele jisi da hori ba igi yellow rose se ko sise manam yan nuksi ga ngana moming ju khangde ai yum thangnabada yellow rose ama hawibako climbing rose adudagi maise massage seida hogalakpa malebako seida moi situ ai asomna kanda yum thangnabada hawrise sisi rose ga sapmanai ba sise aina thaba natte si masa mathanda hawjarakpane ai hamda mara do somda thinkalakpra karam tawribako aduiduga horakpane ba ain haiba khoi yum thangnabada si roses man hawreena ando hanna ko asigi rose asigi yum thangnabagi rose sisi
ꯐꯛꯂꯥꯡ ꯃꯌꯥꯗ ꯂꯩꯔꯝꯃꯦꯕ ꯍꯧꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯦꯟꯁꯦ ꯆꯦꯟꯖ ꯇꯧꯕꯗ ꯃꯣꯏ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯄꯣꯠꯇꯣ ꯍꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯦ ꯆꯦꯟꯖ ꯇꯧꯕꯗ ꯃꯔꯥꯗ ꯁꯣꯝꯗ ꯈꯔ ꯂꯩꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗ ꯐꯖꯅ ꯍꯧꯔꯦ ꯑꯗꯨ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯧꯔꯤꯁꯦ ꯍꯟꯗꯛꯀ ꯆꯍꯤ 2 ꯁꯨꯕꯅꯦꯕ ꯁꯥꯔꯤꯐꯥ ꯍꯥꯖꯃꯥꯁꯦ ꯌꯦꯡꯉꯨꯇꯨ ꯐꯖꯗ꯭ꯔꯥ ꯃꯁꯛꯁꯦ ꯅꯧ ꯅꯧ ꯂꯥꯎꯔꯒ ꯑꯩꯈꯣꯏꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯏꯆꯥꯅꯨꯄꯥꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯡ ꯑꯃ ꯎꯍꯩ ꯋꯥꯍꯩ ꯊꯥꯕ ꯑꯗꯒꯤ ꯒꯥꯔꯗꯦꯟꯗ ꯃꯇꯝ ꯂꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯛꯖꯔꯤ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯂꯩꯗꯅꯀꯣ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯑꯗꯒꯤ ꯀꯣꯏꯕ ꯑꯗꯒꯤ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯇꯧꯗꯤ ꯇꯧꯏꯀꯣ ꯑꯗꯨꯏꯁꯨ ꯇꯣꯏꯅ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯐꯖꯕ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯑꯃ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯇꯧꯗꯦ ꯑꯗꯨꯕꯨ ꯔꯣꯁ ꯑꯇꯥꯡꯕ ꯂꯩꯕ ꯐꯖꯕ ꯂꯩꯕ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯔꯣꯁ ꯄꯥꯝꯕꯤ ꯂꯩꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯝꯕꯤ ꯑꯅꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯔꯣꯁ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯀꯁꯦ ꯁꯤꯗꯗꯤ ꯇꯥꯡꯉꯦꯕ ꯁꯤꯗꯩꯗ ꯄꯥꯝꯕꯤꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯦ ꯄꯣꯇꯦꯠ ꯔꯣꯁꯇꯣ ꯑꯣꯏꯇꯥꯔꯗꯤ $59 ꯑꯃꯗ ꯑꯗꯨم ꯄꯤꯌꯦꯕ ꯑꯗꯣ ꯄꯥꯝꯕꯤ 2 ꯂꯩꯔꯗꯤ ꯑꯗꯨꯝ $100ꯒꯤ ꯑꯗꯨꯝ ꯃꯊꯛꯅꯦꯕ ꯑꯗꯨꯝ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯂꯩꯀꯣ ꯑꯗꯨꯝ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯩꯗꯤ ꯑꯩꯈꯣꯏ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯪꯗꯦ ꯑꯩꯈꯣই ꯐꯖꯕ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯑꯗꯨꯝ ꯅꯔꯁꯔꯤꯗ ꯑꯩꯈꯣꯏ ꯀꯣꯏꯕꯗ ꯆꯠꯄꯁꯦꯀꯣ ꯅꯔꯁꯔꯤꯗ ꯑꯩꯈꯣꯏ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯣꯏꯕ ꯆꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯕꯤ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯁꯤ ꯁ꯭ꯄꯥꯏꯗꯔ ꯑꯉꯧꯕ ꯑꯃ ꯂꯩꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁ꯭ꯄꯥꯏꯗꯔ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯤꯛꯄꯗꯀꯣ ꯂꯤꯟꯒ ꯃꯍꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯕ ꯁ꯭ꯄꯥꯏꯗꯔ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟꯗ ꯂꯩꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯒ꯭ꯂꯣꯞ ꯀꯩꯀꯩ ꯌꯥꯎꯗꯅ ꯀꯩꯀꯩ ꯄꯪꯄꯥꯏꯗ ꯄꯥꯏꯕ ꯒꯥꯔꯗꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯁꯤ ꯌꯥꯔꯤꯉꯩ ꯇꯧꯗꯕ ꯁ꯭ꯋꯥꯏꯗ ꯁꯦꯐ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯁꯤꯗꯒꯤ ꯑꯉꯧꯕꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯃꯁꯥꯗꯒꯤ ꯊꯥꯕꯅꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯦ ꯅꯣꯡꯁꯨ ꯂꯣꯏꯔꯛꯄꯒꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯌꯦꯡꯉꯨꯇꯨ ꯁꯤ ꯑꯥꯔꯠ ꯑꯦꯟꯖꯦꯜ ꯑꯩꯅ ꯅꯍꯥꯟꯁꯨ ꯎꯍꯟꯈꯤꯕꯗꯣ ꯊꯣꯡ ꯐꯖꯅ ꯁꯥꯠꯂꯝꯒ꯭ꯔꯖꯥꯠꯅꯤꯀꯣ ꯃꯃꯥꯗꯤ ꯐꯖꯅ ꯁꯥꯠꯇꯦ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯍꯟꯗꯛ ꯐꯖꯕꯅꯤ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯪꯒꯩ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯕ꯭ꯂꯨ ꯃꯆꯨꯅꯦꯕ ꯃꯃꯥꯡ ꯆꯍꯤꯗ ꯕ꯭ꯂू मचू साले अदो हंदक चहीना पिंक मचू साले पिंक मचूसिसु फजै खुफजमने तुसीदा सालिबा हाइड्रेंजिया से सिजे कोन शेपतनेबको सालिसे सिजे याम तांगना फंगे हाइतारे सी कैनबेरादा अतै मफमदादी फंगमबसु याइको ऑस्ट्रेलिया की मफम अतैदा इराई लाइना अदु कैनबेरादादी याम तांगना फंगे सिसे हाइड्रेंजिया पेनिकुलाटा कौवे सिसे फजबने सिसिना लेडी ऑफ शार्लट डेविड ऑस्टिन के रोज ने अदो आइगी सिगिसे पांबी असौब अमसो हौवेबको अदो सिगिसिना अइना हंदक ऑटम चखिबदो अदैदा लैरगा थाबने अदो सि मसादगी थाबदो डेविड ऑस्टिन की रोज सिंजे फजना हौदेबको अदैदना अखोय पांबी ओइना दुम लैरगा दुम थाय ददी मयाम साक्संगदा अमुक चलसी अमुक थोंग थाकपा तौरसी अइ ngasiदी पोक होक थोंगेना खल्ले पोक होक स्ट्यू हंगाम हापगा अदो येंगसे कमाइना थोंगेदो अदो स्वाइदा योनबा पोक होक सिंगसे सिजे सिसित लोइ नाले अदो अखोई आदा ओइतादी सिजे मैदा खितांग कापक कापक लौथोगा मतु ममा लोइनमक चटनबा सेंगदुक्तबा यादबने अदो सिददी सिसित नाले सिदैदा योलि सिंगसे अदुना सबजना सामथोगा दुम यारे
ꯊꯥꯎ ꯈꯔ ꯍꯩꯔꯁꯤ ꯑꯗꯨꯒ ꯁꯥꯍꯜꯂꯁꯤ ꯑꯩꯒꯤ ꯊꯥꯎꯁꯦ ꯍꯥꯐ ꯀꯞꯀꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯦꯛ ꯁꯥꯔꯛꯄꯒ ꯇꯦꯖꯄꯇꯥ ꯃꯅꯥ ꯑꯅꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯒꯤ ꯐꯦꯅꯨꯒ꯭ꯔꯤꯛ ꯁꯤꯠ ꯃꯦꯊꯤ ꯃꯔꯨꯗꯣ ꯑꯗꯨꯏꯗꯣ ꯆꯥꯃꯁ ꯑꯃ ꯑꯗꯨꯒ ꯀꯥꯕꯛ ꯀꯥꯕꯛ ꯉꯧꯕꯤꯔꯅꯤ ꯀꯥꯅꯕ ꯉꯧꯗꯣꯏ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯈꯇꯪꯅꯤ ꯁꯦꯀꯦꯟ ꯈꯔ ꯈꯛꯇꯅꯤ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯔꯨ ꯑꯆꯧꯕ ꯑꯃ ꯐꯖꯅ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯤꯔꯅꯤ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃꯔꯣꯝ ꯉꯧꯕꯤꯔꯅꯤ ꯃꯤꯅꯤꯠ ꯑꯃꯔꯣꯝ ꯉꯧꯔꯒ ꯖꯤꯟꯖꯔ 1.5 inches ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯗꯣ ꯑꯗꯒꯤ ꯆꯅꯝ ꯃꯔꯨ 10ꯃꯨꯛ ꯑꯩꯒꯤ ꯆꯅꯝꯁꯦ ꯑꯆꯧꯕ ꯃꯔꯨꯗꯨꯅꯤꯀꯣ ꯑꯗꯨꯏꯗꯣ ꯐꯖꯅ ꯁꯨꯒꯥꯏꯕꯤꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯣꯅꯤꯌꯟꯁꯦ ꯈꯤꯇꯪ ꯃꯇꯥꯏꯗ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯞ ꯆꯪꯉꯛꯄ ꯃꯇꯥꯡ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯐꯥꯎꯕ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯉꯧꯕꯤꯔꯁꯤ ꯑꯗꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯤꯡ ꯍꯥꯐ ꯀꯞꯀꯨꯝꯕ ꯍꯥꯞꯁꯤꯀꯣ ꯅꯠꯇ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯤꯉꯩꯗꯀꯣ ꯃꯈꯥꯗꯒꯤ ꯀꯥꯁꯜꯂꯛꯀꯅꯦꯕ ꯑꯗꯣ ꯃꯩꯁꯦ ꯈꯔ ꯂꯩꯊꯕꯤꯌꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯄꯣꯛ ꯍꯣꯛꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯄꯣꯛ ꯍꯣꯛꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯉꯁꯤ ꯍꯥꯞꯇꯣꯏꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯏꯆꯝ ꯆꯝꯕ ꯌꯨꯝꯗ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯃꯔꯨ ꯃꯔꯥꯡ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕꯗ 1 teaspoon of ꯇ꯭ꯌꯨꯃꯔꯤꯛꯁꯦ ꯌꯥꯝ ꯌꯥꯛꯄꯁꯨ ꯂꯩꯕꯅꯤ ꯌꯥꯛꯇꯕꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯒꯤ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯆꯥꯃꯁ ꯑꯃ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯗꯣ ꯆꯥꯃꯁ ꯑꯃ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯑꯃ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯌꯨꯃꯤꯟꯒ ꯀꯣꯔꯤꯌꯦꯟꯗꯔ ꯁꯤꯠꯀꯒꯤ ꯃꯔꯨ ꯔꯣꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯛꯈꯥꯏꯔꯒ ꯊꯝꯕꯁꯤꯡꯗꯣꯅꯦ ꯀꯥꯕꯛ ꯀꯥꯕꯛ ꯇꯛꯈꯥꯏꯔꯒ ꯑꯗꯣ ꯑꯩ ꯁꯤꯗꯩꯗ ꯆꯥꯃꯁ ꯃꯆꯥ ꯑꯅꯤ ꯁꯤꯁꯦ ꯇꯤꯁꯄꯨꯟꯅꯤꯀꯣ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯆꯥꯃꯁ ꯑꯃꯒ ꯃꯈꯥꯏ ꯍꯥꯞꯄꯦ ꯑꯗꯣ ꯀꯩꯅꯣ ꯂꯩꯇꯥꯔꯗꯤ ꯃꯆꯜ ꯂꯩꯔꯗꯤ ꯃꯆꯜ ꯍꯥꯞꯄꯤꯌꯨ ꯑꯗꯒꯤ ꯁꯤꯁꯤꯅ ꯎꯃꯣꯔꯣꯛꯅꯤ ꯎꯃꯣꯔꯣꯛꯁꯦ ꯈꯨꯆꯥꯎ ꯑꯃꯅꯤ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯒ ꯌꯥꯝ ꯁꯥꯏꯖꯁꯤ ꯎꯃꯣꯔꯣꯛꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯂꯣꯛꯄ ꯎꯃꯣꯔꯣꯛꯅꯦ ꯑꯗꯣ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄꯒ ꯊꯝꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯣ ꯑꯩ ꯏꯁꯤꯡꯁꯦ 2.5 cups ꯅꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡ ꯀꯌꯥꯝ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯁꯤꯁꯤ ꯀꯥꯝꯕꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯈꯔ ꯋꯥꯠꯇꯥꯔꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯊꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯀꯥꯕꯛ ꯁꯤꯁꯦ ꯈꯥꯕꯩꯅ ꯑꯣꯠꯄ ꯈꯔ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯇꯣꯡꯁꯤꯅ ꯃꯊꯪꯒ ꯑꯣꯜꯂꯤꯁꯦ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 15ꯃꯨꯛ ꯊꯣꯡꯉꯅꯤ ꯑꯩꯁꯤꯗꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯀꯥꯝꯕ ꯅꯠꯇꯦ ꯑꯗꯣ ꯋꯤꯁꯜ ꯂꯣꯏꯔꯒꯅ ꯑꯍꯨꯝꯃꯨꯛ ꯃꯔꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯥꯝꯍꯜꯂꯒ ꯌꯥꯕꯅꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯨ ꯌꯨꯝꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ ꯃꯇꯥꯡꯁꯤꯗ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯒ ꯒꯤꯔꯤ ꯅꯝꯃꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯏꯗꯨꯅ ꯑꯩ ꯏꯁꯤꯡꯁꯦ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯀꯞ ꯑꯃ ꯍꯩꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯁꯤꯗ ꯍꯥꯞꯄꯤꯕ ꯏꯁꯤꯡꯁꯦ ꯁꯧꯒꯠꯂꯛꯄ ꯐꯥꯎꯕ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯃꯍꯤꯁꯦ ꯀꯌꯥꯝ ꯆꯥꯒꯦ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯍꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯞꯇ꯭ꯔꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯕꯣꯔꯣꯡ ꯍꯦꯛ ꯁꯧꯒꯠꯂꯛꯄ ꯃꯇꯥꯡꯁꯦ ꯁꯤꯗꯩꯗ ꯑꯩ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯍꯥꯞꯇꯣꯏꯅꯤ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯍꯥꯏꯗꯅ ꯄꯦꯔꯦꯁꯦ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯦꯔꯦꯗꯤ ꯑꯆꯧꯕꯁꯨ ꯐꯪꯉꯤ ꯃꯆꯥꯁꯨ ꯂꯣꯏ ꯐꯪꯉꯤ ꯂꯣꯏꯅꯃꯛ ꯑꯦꯁꯤꯌꯥꯟ ꯁ꯭ꯇꯣꯔꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯌꯥꯝ ꯆꯥꯎꯕ ꯍꯪꯒꯥꯝꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄ ꯍꯪꯒꯥꯝꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯀꯥꯕꯛ ꯈꯨꯠꯅ ꯑꯗꯨꯝ ꯊꯠꯂꯒ ꯑꯗꯨꯝ ꯍꯥꯞꯄꯕꯅꯦ ꯑꯗꯨꯝ ꯃꯌꯥꯏꯗ ꯊꯥꯗꯠꯂꯒ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯄꯣꯛꯀ ꯊꯣꯡꯕ ꯍꯪꯒꯥꯝꯁꯦꯀꯣ ꯄꯤꯛꯅ ꯍꯥꯞꯄꯁꯨ ꯍꯥꯎꯇꯦꯗꯅ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯈꯔ ꯆꯥꯎꯅ ꯍꯥꯞꯄꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯀꯌꯥꯝ ꯆꯥꯎꯅ ꯍꯪꯒꯥꯝꯁꯦ ꯀꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄ ꯄꯥꯝꯕꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣ ꯑꯩꯁꯦ ꯑꯗꯨം ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯕꯅꯤ ꯑꯗꯨം ꯄꯠꯊꯔꯛꯀꯅꯤ ꯑꯗꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯅꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯍꯪꯒꯥꯝꯁꯤꯃꯨꯛ ꯆꯥꯅꯤꯡꯗꯕ ꯑꯅꯤ ꯁꯨꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝꯁꯤꯃꯨꯛ ꯆꯥꯅꯤꯡꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯍꯪꯒꯥꯝꯒꯤ ꯃꯅꯝꯁꯦ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯌꯨꯝꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯣ ꯑꯗꯨꯏꯗꯣ ꯃꯥꯜꯂꯦꯕꯀꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯅ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯝꯗꯕ ꯍꯧꯖꯤꯛ ꯄꯥꯝꯃꯛꯄ ꯏꯟꯖꯥꯡ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯦ
ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯄꯠꯊꯔꯛꯑꯦ ꯃꯇꯥꯡꯁꯤꯗ ꯁꯤꯗ ꯍꯦꯛ ꯄꯠꯊꯔꯛꯄꯒ ꯃꯊꯪꯒ ꯐꯖꯅ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯁ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤꯝꯅꯤꯀꯣ ꯍꯪꯒꯥꯝꯒꯤ ꯃꯅꯝꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅꯅꯦ ꯑꯁ ꯍꯪꯒꯥꯝꯁꯦ ꯑꯉꯥꯡ ꯑꯣꯏꯅꯅꯦꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯅꯨꯃꯤꯠꯇꯅꯦꯀꯣ ꯆꯥꯛ ꯆꯥꯗꯦꯕ ꯌꯨꯝꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯩ ꯀꯌꯥꯗ ꯄꯥꯝꯃꯛꯑꯕꯅꯣ ꯌꯦꯡꯉꯣ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯄꯣꯛꯄꯅꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯗꯦꯒ ꯍꯥꯏꯕꯒꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯉꯥꯡꯅ ꯑꯩꯈꯣꯏ ꯃꯈꯟ ꯃꯈꯟ ꯊꯣꯡꯉꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨ ꯇꯧꯔꯛꯇꯦ ꯌꯨꯝꯗ ꯊꯣꯡꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯕꯈꯩ ꯆꯥꯔꯦ ꯆꯥꯅꯤꯡꯗꯕꯈꯩ ꯆꯥꯗꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯔꯛꯑꯦꯕ ꯑꯗꯣ ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯏꯕꯗꯨꯅꯤ ꯃꯇꯥꯡꯁꯤꯗ ꯍꯪꯒꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯀꯥ ꯍꯦꯟꯅ ꯃꯨꯟꯕ ꯒ꯭ꯔꯤꯟ ꯚꯦꯖꯤꯇꯦꯕꯜ ꯑꯃꯇ ꯆꯥꯗꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯄꯠꯊꯔꯛꯑꯒ ꯈꯤꯇꯪ ꯃꯤꯅꯤꯠ 3-4 ꯊꯣꯡꯉꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯈꯔ ꯃꯨꯟꯅ ꯆꯥꯒꯟꯕ ꯏꯃꯨꯡꯗꯗꯤ ꯈꯤꯇꯪ ꯈꯔ ꯀꯨꯏ ꯊꯣꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯀꯥꯕꯛ ꯀꯥꯕꯛ ꯁꯣꯏꯔꯒ ꯊꯝꯕ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯊꯣꯡꯉꯁꯨ ꯌꯥꯏ ꯉꯥꯏꯍꯥꯛ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯃꯩ ꯃꯨꯊꯠꯂꯦ ꯑꯗꯨꯝ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯏꯟꯁꯥꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯛ ꯊꯣꯡꯗꯉꯥꯏꯗꯣ ꯑꯗꯨꯗꯨꯒ ꯆꯥꯔꯒ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯕ꯭ꯔꯦꯗꯁꯤꯡꯗꯣ ꯑꯗꯨꯏꯗꯨꯒꯁꯨ ꯑꯗꯨꯝ ꯂꯨꯞꯄꯒ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯆꯥꯕ ꯆꯥꯛꯀꯤ ꯃꯤꯅꯦꯀꯣ ꯆꯥꯛꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯆꯥꯔꯒ ꯈꯔ ꯄꯦꯟꯖꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ